Myanmar ngamkhai manungda leiba ULFA gi camp Indian Army na drone chamaram sizinaduna attack satakri. Ngase ongan bada Indian Army gi kangbuna parat ki yumlo nariba Myanmar ngamkhai manungda leiba awang nongpok state ki lahulup singi camp singda drone attack sataduna landakri hari. Report asin hai mapung oina attack adu Assam gi lahulup United Liberation Front of Assam ULFA ai gi camp singda landakri ban hari. Eti adu ULFA ai gi camp mari amata thoki bagaloin asiana as open kya nangri hari. Pausin hai Indian Army ki mekedi gi ningthina plan tawraba matungda drone chamarum sizinaduna ete adu sataki bani ati ete adu da ULFA ai gi military wing senior commander weriba Lieutenant General Nayan Asom Colonel Ganesh Lahon Akamadi Ganesh Exom Sirampa yai haina unconfirmed weba report man hari hausu phabi goina Indian Army ki public relation officer PRO gi mekedi gi wap mamata phongdok palaitri Kuki Kul Tuisin Paimon Ganakna Ladiva, Lamlai Kendri Low Pari Yankairom di Low Ubangam than a lady. Manipur English Singanika Kungo Hum Digi Me Hum Digi Hon Tokliba Kanglup Anigi Lalas in Maramodun Lamlai Esigi, Red Zone on the Ladiva, Sabunko Kunomadi, Sabunko Kunzago Iraplatman than a ladiva, Tuisin Paimon Hiriba Kuki Kulasigi Hek Tangana Ladiva Maitegi Low Pari Yankairom di, Hiriba Lopamatuda Low Uba Sangam the Dun House Lady Hedi. Ramasigi Matanga Sabunko Kuno Palace Development Committee Secretary Gitaupuriba Ningombam, Toibaga Pauxi Shigawari Sanava Matamna Fundoraki, Tuisin Paimon Hiriba Kuki Kulasiga Tangana Ladiva Maitegi Low Pari Yankairomasi, Kangluki Lalasi Hek Hoki with the Gimapamaduda, Sangmangam the Duna Low Ubigi Tabak by Katpangamdana, Nasipa Lady. Adobo Hiriba Lakola Sinataba, Ate Lakol Sindi, Security ki Kangbuna Matiksa Nangak Sinduna Low Missing a low Nintina Pan Mangamli, House of Power with the Sada whom dry and a low pan Viki Tabak my partner Satari. Mana Makatan High, House Sang Mangam than a lady but Tuisin Paimon Hiriba Kuki Kulasiga Tangana lady but low Pari Yankairom Sida, low Ubasangi Havamatamda, Ngakshan Viki Tabak Toriba, B ship ki Kanguna, Fondo Kibada. Now, Queen low Ubasangi Harabadi, Sango, I queen a Kari shooting variety adobo, Koki Kul sing a Nagna Labanina, Maquina Karita Rakatagi Habadrita Mangamdi, Madugi the Makta Sang Davana Pagadra Havani, Highness Pondor Kieri. Mana Makatana Pauxi Shit High, Hauzik Sabunko Kunogi Awang Tang was Harukta Ladiva, Gitanzali, Brick Palm, a Tangana Ladiva Lopam Singamadi, Atai Lopam Singasu, Mahari Zimen Kangbu, CRPF, BSM Singba, Akan Mamong the Ngax and Big Tabak Satadana, Lomi Sing with low Ubigi Tabak Satri, Sabunko Kunogi Awang the Hegalaga, Yang Pokpi, Oyok Sing Mea Power with the Lady Below Singshu, Security Force and Section and Ngax and Big Tabak Satari. Sangram Tuisin Kulasu CRPF ki Kambuna, Ngakshenduna, Lomi Sing Low Subigi Tabak Adamasatari, Security Force ki Kambuna Ningtina Ngakshen Bigi Tabak Satabasina, Red Zone Gimanungs and a lady but Lamlai Kendra Gimanunda, Laiba Lopam Sing Ayamana Low Pan Bigi Tabak Ningtina. Tamangamli, housing Amdrivasi, Tuisin Paimon Hiriba Kuki Kulga Tangana lady below Pari and Kairom lady Mapam Asikatani Haina Pundroki. Yang Poppy Police Kangbu Tagaba Pundora Dunamana Hakibadi, Yang Poppy Police Station Ocean Asoba Taudang Lobduna, a Hinung Til Kaidana Marina, never security official Singapore Pogdo Hosen Tauduna, Pilled Kum Dunangaksen, Bigitabak Ningtina Pekatuna, Lomising Low Ubigitabak. Upon Mamatang si power to one rig, Maduna Yang Poppy or Sina, Loriba Taudang Silomi Singa, Tagal and as a Pondoki. Pauxi Madana Sumna report Indian Army na Myanmar set up a drone attack the ULFA Luchingba Yawn and Loop Mayamgi gather Kulom City. Israel Muslim friends na Sabbath drones in Indiana Sijinakhi Satrak attack ni ULFA. Indian Army na Myanmar drone attacks in the United Liberation Front of Assam ULFA Independent Gi Luchingba Kayamarum Yawn Tuanto Laholukaragi gather Kulom City Haina official Udriba Pawn Heidi. Hauki by Hingi Pung Aniram Tarak Patiki Nongalam Dai Pung Mari Tarak Pau Kwaidigi Sound Sataki attacks Nadura Lake Hidrabasing Dugi Manunda Alpagi, Self-Stand Lieutenant General Nayan Medi Elias Nayan Asom Yori, Roinana Self-Style Brigadier Ganesh Lahon Etik Atuda Sopanamaram Uduna Lakitri, Yam Drabada Alpha I Kataki Oinami Tarama Palom Aruba Pium Asu Opanangre, House of Power in Indian Army Natragan official Amatadegi, Amatagi Makedi, Taudo Oski Matana Wap Matafundo Poetry.
ULFA independent ete asiga mari leina thadorkiba sirol amagi matunginadi Israel amasum France na saba drone chamaga yankhai hena sizinaduna asoba ete asi security force na satharakibani ete asi India amasum Myanmar gi ngamkhai de lariba Nagaland gi Longwa dagi hauduna Arunachal Pradesh ki Pangsau Pass phau ki manung satharakibani ete asina mara moiraga Myanmar maikai rom da lariba lona thingkraba lup kya gi kem singda sonki ete eksa tarkiba singa dugi mapam na sapsana thingna gani hanesu makhu gi sirol duna makhata na pali ULFA gi sirol sin hai forcing aduna fighter je sing phau season aduna ete adu sadaki punama si oiduna su ete eksa tarkiba singa dugi mapam da sapsana pakhum pi yani nakala maram de India amadi Myanmar gi ngai pari ngak selibi Indian Army amasung Assam Rifles ki mekedi gi thagdo osi ki matangda makhoi kari mata khangmaraiti Operation Sing Satakhiba gi pau su amata leiti haina Guwahati da laidiba defense ki spokesperson Lieutenant Colonel Mahendra Rawat na pau gi agency ma phongtukhi nakala maram da Assam gi minister Himanta Biswa Sharma na hai ULFA independent na tholak pa statement ama thingnare adubu thaudo odu Assam police sing amata yaukhiba leiti Assam gi makai digi su asigumba thaba amata satakhiba leiti asigumba thaudok sing asigi matang na defense ki mari lena basingna official web statement sing pirakadabani adubu hausu phau gi na di hairi statement sing pirakpa leitri hari panba yabada haukiba kumza English singaniga kunga mari da security force nge makai digi ULFA independent gi camp singda drone attack sataduna sound asu open thon ki balai thaudo odur lup asigi makai digi makoi gi ke leader sing suon ki hain phongdo ki balai khrabani nakala marom duna ULFA independent si Assam da yumpham oiba lahulup amani hauzu phawbi oina lainga ka kari gum hiram amatada wadi sanaba natragana peace accord na singba khuyek pina dana lairiba lup ama oiribani Koki ani na Scorpion da purakpa brown sugar kg ani police na phari Koki ani Susangpuri Kangpokpi tamna Scorpio gari da purakhiba brown sugar kg 2.193 ka kona na phakri none police amasum Assam Rifles ki kangbu amana tupul thongmana ka thibu hum ki thabak sa tharingai da registration number yaudaba gari edu khamduna check tawda sapon cap samaga maudraga tarukta haptuna purakhiba brown sugar da fotkibani gari edu bu thorakpa amasum lakminaba mi ani edudi palial dagi Honmilen Khongsai Motbungdagi Ginmilen Haukip Kawi Pagalaba Polam Singatu Kona na Makoi Eni Matakta NPSA ki Makhara case lokakre Makoi Eni Kangpopi ki ZMFC court puthok tuna makhata aba logi thabak sing lokat pau khreari Myanmar Nepal Bangladesh masa kya Bihar ki voter list ta yaramli Election Commission of India na Bihar ki voter list yingsindun special intensive Revisions SIR program bekhat pada Myanmar Nepal amadi Bangladesh masa kya yoram bathena khri mapalebak singdagi salak pamiyoi singaduna aranba pambai sijinaraga Aadhaar domicile certificate amadi ration card na pairam bathena ki haina report amana phongdokli block level officers na yumthong kuding sangduna survey tawudam mapalebak tigi lon salak pamiyoi kaya voter list salambegi khudam phangmamki Hiramasugi matang August amadiki August kuntra phabu makhata na thigat pagra mapa lebak tiki sanlaki ba miwi singo do voter list ki kakno patharang na kolagani hari Bihar da mataw sunu mapa lebak tiki sanlak pa miwi kaya voter list salam maram na Manipur amadi atai state sing su kangon kai na sanlaki ba mito kaya marum voter list salam ba yai haina report asuna makhata na phongdorakli Ado tender asum na miyam na thamjagi hausko ina di miyam paus mata se lusinjarage masu makhata ba anauba update miyam punna ngamina sena channel sigi makiri gi miyang pham da makhata na thamjari makhata ba anauba update miyam punna ngamina si